Emails Paodam Yang Simbo, Hanbra Noxabloina Kurumjari. Nasigi, Moruba Pauda, India Myanmar Conference to serve Yagadava, Myanmar, Macway Division Vice Minister Nasi Morena Tumatre. After Muslim Inner Manipur Parliamentary Constituency MP Taran Okre. Rolina Upugama Suba Junior National Ball Badminton Championship 2019 Nasi Russian Crate. Mapung of a pow, Lobby. Labiba Taski Tam Tramat with the Impala Panto Kadoriba, India Myanmar Conference, Yagadaba, Myanmar, Macway Division Vice Minister Dr. Mo Nyo Na Singba Muyama and the Shabatim Nasi Murray Tumacre, Nasi Myanmar Delegate Singbo Oknaba, BJP National General Secretary Ram Madhav Amadi, Manipur Trade and Commerce Minister T.S. Bishwajit Singh na Moreda Lakhi Ngasi reception from Aduda Manipuri Commerce and Industries Minister T.S. Bishwajit Singh Myanmar da Laiba India gi Ambassador Mr. Saurabh Kumar India da Laiba Myanmar gi Ambassador Mr. Mo Kyu Ong Manipur gi IG Law and Order L Zenta DC Tenopal I Superchandra SP Tenopal T.H. Bikramjit Singh Amadi Atopa Makok Thongma Official Singh 43 AR Amadi Moreda Leva Public Leaders Singh Yauna Indo Myanmar Friendship Bridge da Myanmar Rome the Gilakpa Delegate Singh represent okay. Tungda Moregi Lora Hotel da BJP National General Secretary Ram Madhav na Delegate Singh Timadubu Amuk Okpagi Thom Pangthok Laba Matung Lunch Laba Matungda Impal Gidama Constant Kay Hari Ngasi Nungtil Pung Amagabi Nipugama Panom Tab the Countona Tokiba Akak Arau Yamusu Kiba Nomada Sorada Brazatavada Nuntanaba Anigi Masimano of Mari Asopan Nankre Mui Maria Dugi Manunga Amagi Nangal Gisho the Soki on the one to keep in Heidi Brazatava the Sopan Nankravat Imani Adudi Sora Maning Lekai Kabristan Mayok Abduleva MD Nazir Ali Amadi MD Bashir Haman Anigi Yumda Brazatarki with the Mui Mari Sopa Amadi Watava the Gi Tawal District Hospital Putuna like an Akimani Solom Singadudi Resida Baby Mapuroba Nazir Ali MD Gio Rahman Say Kunitoy Apopa MD Kabir Rahman Alisha Begum Zaitramatoi Apopa MD Bashir Rahman Amadi MD Adris Sahitramatoi Haili Avatar Imunganida Kaksin District Palen Jila Parishaki Upa Daksha MD Nazimuddin Pradhan Muktimuddin Amadi Ward Member Nominee MD Samiruddin Seri Mateng Pakri Haili Prates Suba Lok Sabha Mikhulda Manipur gi outer amadi inner parliamentary constituency da Mai Pal Krava Dr. R.K. Ranjan amadi Dr. Lord Hope Oje Anina Mai Pal Pagi Acho Harau Taram na Opali from Ama Kaksing district ki Kaksing Kaithel da Leba Ibudo na Holai Kori Fava Laibungda Pangtokre BJP Kishan Morcha gi National Executive Members su Oiba Kaksing Assembly constituency da BJP ki Mirek Wakiba, Mangabum Rameshon Sinner Panto Kiba Throm Aduda, Dr. R.K. Ranjan MP na Mahaki Warul Pridun Hai, Manipur ki Singamasung, Tamdagi Karpa MP Anibu Okpiliba Asi, Manipur ki Singamasung Tam Anibu, Hena Nusi Nanabagi, Insilakpa Hanba, Achet Wapam, Tam Nanabagi Damukta, Mapamasida, Okpilibani Haina, Lowjay, Manipur ki Sing Tam Nusi Nanabagi, Taibang Sem Liba Mapuna Pipi Tanjama Oile, Manipur is sing amasung tam ani asi nungsi channel leiba lamdam ama proknaba Dr. Lorop Hoje Makoi Anida Manipur gi miyamna sinabir banina Makoi Anina su mayamgi thajabadu Mahmendarbo Honaba Namnaba Anil Thona Adu Pinabiu miyamna NPF Tagasi Manipur gi lamdagi Kaidoktuna Sat Kragani Haiba Adu Sinda Pangang the Ngamba Wapamni Nasi Kaksingda Pangthok Libat Thoram Asina Tak Labadudi Aikoi Hamoida Singam Sungtam Nuxina Lay Haiba Du Woodley Singam Sungtam Anigi Marakta Tazanadaba Lay Haiba Wapamadu Late Haibadu Nasi Trom Asina Kudamamani
India da Narendra Modi na lusingro BJP amasong masiga chadminariba lengak asigi ahanba cabinet mifamda lawmi simi kaya gi sakhat thorangi scheme kaya paikhatnaba warep na kre asigumba scheme sing asi mapung phana Manipur gi miyamna phangba ngamnaba outer Manipur ki MP oiba Dr. Lorho Foje amasong mahaka tanaduna angamba thakta onagani hainasu phongdokhi mayamna singha tamga nungsinati haibado nasi budo wani ki laimang sida ekoi simli tami punamak sida kunla kanda praja miyamna piba aduguba praja ki seva tamrada bagi daita do miyamna ekoi da sinabira banina madu ki sinabiriba praja miyam ki thajaba do ekoi na mangan danaba isorani ki mafam dasu mangan danaba ki tamukta pangdu sakriya do PDU haidalaina kuramjari Throng Mari Lena Outer Manipur Parliamentary Constituency MP Dr. Lorho Fojena Polo Kibada Party Tongan Badagi Karakpa MP Anibu Punna Harautan Ok Hivesi Manipur Atop Mapam Amtada Tenerakri Nasi Gasin Ahan Mani Nasi Kaksingi Itorum Asida Manipur Singi Mapam Kayadagi Singma Kayamasu Saruyariba Asina Take Madudi Manipur Singam Sungtam Asi Amatani Aikoi nungsi chanana leminasi haiba paujil takli hanaki mikhal asi mahakna kaksing area da campaign lakpada khara thengthana lakhi kanagumba nungsi bibas singna khara nganna lakpa yadra haina takpirakhi maitei gana amana amabu wakal tanaramde maduna maram oirga wakalda akiba formi aikoi amaga gi marakta akiba lainarabadi aikoi karamna nungsinawa porkadoribano amaga thajanadravadi aikoi Pusinaba ngamloi maram aduna aikoi masel amaga thajanaba thamsi haina phongdokhi ngasi throm adura BJP Kisan Morcha gi National Executive Members oiba Kaksing Assembly Constituency da BJP gi mirep oikiba mayangam Rameshwar BJP Kaksing Mandal gi lusing mandal amadi lusing ba kya su sab yakhe idana lere karamaina nungsi ha sigi pauje se karam mo da pigni banmine si ha bani adubu lata lawbidra noi kamai ta kamai loksen rati kamai nungsi rakani nungsi rati kamai pamina gani maduna ay na hadis ta noi na hadis ay ta jade noi na apa ko ay mo dus haibu noi ya anna ko dus haibu ay di anna ba awa annan dus ay noi ta haibu apa na mo khang ba siyamna thauta khang da drabati yamna tu pamina besi amromda So, Pratiswa Lok Sabha Mikhalda BJP Inner Manipur Parliamentary Constituency da Mai Pakrava Dr. R.K. Ranjan Opagi from Ama Pantokre. Contract Labor Welfare Union NSPC Manipur Union Sinduna Lokta Project Multi-Purpose Hall Ngasi Ayuk Opagi from Aduda Athu Mithung Orduna MP Dr. R.K. Ranjan na Phono Kibada Maharam Board Card Ngai Mamangda Contract Labor Ki Miosinga Khana Nei na Hokre Labor Law Gi Matungina Lafu Ngo Tamna Labor Sing Lakthokpa Amadi Hangatan Bat Minister, Hangatanaba, Mixi Minister, that letter Ihankiva, Lakey. Hajiti Miam Yi Seva Tobugi, Tanjadu, Ponglabanina, Makata, MP and Wasak Lor Matunda, contract labor singing the Mukta Soita Maki, Tabak Togani, Haina, labor sing Tazu Piki. Mang Makata, no Haiki, that Matamada, Manipur University, when a Sumi Chani and a contractor Tabak Tombadagi, Ligure Hankiva Lake Adobo, NHPC, a sea, Government of India undertaking Makata Levana, Tabak Lokshinda, Kudosa, her Tenari, Machina. Kaisu Kandraba contract labor singda awa kaya taba yauri. Ngasi throm aduda contract labor welfare union president P Kumarjit, ex-minister Kasim Riba, welfare union asigi advisor L Sanjoy, NSPC Lokta Chief General Manager Alok Kumar Ghosh, Amadi Village Association ki PG, kamu nai pauna matangsina akanaba mitung sing thormapu oike. Rural People's Educational and Development Organization Lamidong Sinduna Organization Sina High School Living Certificate Examination da Thawang Namai Palaklaba Mahiro Singda Manamatum Piduna Puning Thawpagi Sahi Putingi Plipton Sathak Poina 22nd Meritorious Awards Presentation Ceremony 2019 Ngasi Lamidong Dramatic Union Gi Holda Maniko and Manitron Limited Ki Chairman Namasung Helam Ashigi MLA Dr. Radesham Yumnam Na Athu Mitung Pangtokre Ngasi Tharomda Yumnam Chamo nominee
Lamidong Gram Panchayat na Thromapu CH Indrajit Jila Parishad Member Waikhong E Ranjana Devi Jila Parishad Member Hyanglam W Brojen Singh Pradhan Waikhong Gram Panchayat amasung Usham Kunjo Singh Principal Lamidong Higher Secondary School na akhana Mitong Singh Waikhe Boshem Koshem amasung CBSE gi sahi sigi matriculate amasung 12 ki parikhyada mai park lama mahiroi sing tramna poktana pointha puri throm amasung asi Juvenile Association Kaksing Makha Lekai na sinduna Children Park Community Hall da Kaksing Municipal Council Vice Chairperson KSS Jarjit Singhana athoiba mithung amadi Kaksing Makha High School gi Headmaster Y Samuna akhana mithung odro pangthokre thromda Kaksing Makha Lekai gi Boshem Koshem amadi CBSE parikhyada thakwana mai park lama mahiroi kunda mana matum pidona puning thawutke Management Committee Angan Singh Ecopark Kaksing na Ashoka Pambi amadi biofertilizer putholaga Kaksing Makha Lekai Rajani Pareng Committee ga khusamdana sinduna ngasi ayuk pareng asida usara thakre ngasi usara thaba du pareng adu gi khwaidi ahal oirba Ketrium Purnana ihan hana thaba hoke puna usara marpurom thake Patriotic Writers Forum PAWF Manipur Kasamtong Paodam Lerek Machinna Sinduna MK Ilawarna Iba Isai Sereng Lairik Laisinna Paiki Saklon Olaga Ngasi Manipur Press Club ta Pangthokba Sambathrom Amada Phongkre M Rindana Publisher Oiba Lyrical Poem gi Lairik Phongbagi Throm aduda Patriotic Writers Forum gi Hanagi President Oiramba Sagol Sem Indra Kumarna athoiba mithungland Forum asegi President Yaskul Khairakpamna Thoramapu Apunba Manipuri Matam Isai Count President Sagol Sem Tijendra na akhana mithungland oina saru yakiba galoina Manipuri University Kanchipur ki Manipur Department ki Assistant Professor Dr. K Santibalana ngasi phongba lairik lyrical poem laisinna paiki sagon olaga haidiba lairik ki matangda warol piki Komidok Mamang Lekai degi lekhidraba Abdul Halim Anti-Drugs Joint Committee ki members sing hat ki mani haina JSC ki convener Yunus Ahmed na pawming na phunglokre Misi asigi matangda same ki JSC na sinna pangthok ki pawgim pham amada JSC ki convener Yunus Ahmed na haiki lekhidraba Abdul Halim masa matomta yungi saijinda yesinduna sibunate ma masada anaba matus lekhide Anti-Drugs Joint Committee ki members sing na Halim senbada saijinda yesinduna sokpadagi lekhidabni haibda ran bani Committee Secretary Anwar Amadi Ibonal Singba Miyoi Aniga Noinana Miyoi Tramari Tramana Double Barrel Pari Lakuna Helim Waris Hasi Haino Yumdagi Fari Pukimani Yumdagi Putoki Matam the Helim Sienbrite Pari Putoki Maramdi Committee member Karna Helim the Lupala Magi demand Toki Lupala Ma Adugi Manung the Lak Humdi in Kumzali Singh Aniga Suna Trimpandi September is a Trimpanda Committee President Weva Ibolgi Yum the Pina Kravani One holy Balupala Ani Adupi the Dagi Sel Tobok in the Kranu I never begin the Maral Pisilaga Helim Hatkini Pausia the morning drug fire Helido Ranmani Helim the drug park late Committee the morning drug fire had a Puser Matunga Hangang Police Pada Helim Pum Song Pusila Maram Waduna Hangang Police Nelson Kide Adragi Committee Hangangi Primary Health Center the Pusila lying with the Lake Davani Helim Lake Hidre Kang Mudagi Committee members sing Tamna Mangnaki Helim Lake Hidre Kang Mudagi Hangang Police Committee Military Pazin Bagalina Hosi Police Custody Lavani Mar Makatan Haiki Helim Lake Hidre Habi Pau Helim Yumda Hangang Police Nabithala Pau Haiki Helim Siri Habit Kang Mudagi Lekai Mipam Ama Pamki Helim Ibona Double Barrel Caprisi when Hydro Police Nabol Parkini Ibona no wake up proper Ado Koshawn Ladybug Miam Amuka Henax Horpadagi Mapi May Mother to a Kaibker Tokibani, Adugi Matunga Zesina Hangang Police case of Tangaki. What is Hanasana Potokiba Abdul Halimbu Anti-Drug Joint Committee Office to push in the Karidama Paya ground up Putoklaga Tantina Hadibano Masig Madam no Haina Hanguduna, Makoina Sumbato, Haina Kanbatarabadi, Office to Pusilaga, what Batim Tangudabani, Maduri Natana Halimbu, Makoina Hatki on a Paya ground up Putoklaga, Hatpani Havasi Committee Tong, as in a Takli Haina Mahamakata and Pondoke. Ai matungina maki thokpa punishment adusu pipiu madusu pipi gani haina haina satau jai miyam CMD suma makoina ai no makutta pai begi type ta ai no boy di ijat tawdaba digumba ai di enforcement from the enforcement agency ku respect tawdaba makoina tawung tawba yai haina tawasi masi koina su gani Amaronda
haukiba June 8 ki ayukta komito laigi Abdul Halim laikhidawa mari lena horkiba Iram gi Paulo basaluba Ichel Express ki crime reporter W Bikram Maitei da ka henba thabak sathrakiba amadi mahaki camera munman singbagi thong sathakibra senaba miyoi sing masak khangdoklaga makhoi bu Jes sina pautak piru matungda amkhana singba thodok thohandanaba honoragi haina JC against the brutal killing of MD Abdul Halimna all Manipur Working Journalists Union da hajarak padagi JC madi MJU anigi marakta yana porakre ngasi hiram siga mari lenana MJU madi JC ki kangbu phaminaduna wari sanabada union na JC bu ngapinaba amadi lale harak paga loinana reporter W Bikram Maitei na numitu do parakhiba DSLR camera munbada akaya toy thon kibadu semda sangada senphansu JC na putok haina su yana ki haina MJU ki publicity secretary ki cherol amana photo play Lagi June ki Tramarida Malem Sinmatuna Palan Tawgadariba World Blood Donor Day 2019 ga mari lenana ngasi Lamphel leba Indian Medical Association ki holda painting competition ama National Health Mission Manipur na sinro pangthokre competition atu da category ani thokna tongan ba school singdagi lakwa mahiro singna saruk yakhi hairo painting competition asi pangthokibagi matangda state program officer Blood Cell National Health Mission Manipur ki Dr. N. Tomsa Kumanna wafam kya fongdokhi painting competition asi Save Blood for All haibadi voluntary blood donors in the phangba e don khwaidagi save oi hariba save oi be e do koi prasa miyam da phangansi haibasi moi ge wakhal londa lu tong da challenging badagi competition asi ngasi pangthoksa Manipur government nomuda tangai phadana sangada pot sei mamal hanthalu Lai Ropraja Singapore, Lainaba Kaitel Natraga Dukan Singh, Manipur ki Mafam Sinmatunga, Hangu Haina, Manipur People's Democratic Front ki, Maikatagi, Taxi Lakli, Nasi Manipur Press Club da Pangtokiba, Pawi Mifam Amada, MPDF ki Secretary Sapam Samungona Hai, Housing Manipura, Nomada, Sandraba Yadraba, Sana Taknaba Polam Singi Mamal, Atia Pagna Wangle, Machina Lai Ropraja Singda, Awabaging Pay, Pandom Lomhale. Asigumba Piva Masida, Manipur Domena, Sana Taknava, Port Say Singasi, a Honga Mamalda, Panganava, Karigumba Tosil, Torang Amata Packet Pidri, Domena Lambi Tong Semli, Mai Sing, Barankaina, Panganava Honori, School College, Sangbat Sagali, High City, Makoi Delhi Rutini, Miyangi, Yaipanava, Tabak, Haribadi, Miyangi, Nom, the Sangravaya, Polam Sing, Panganba, Matotai, India Manipuragi, Laiva Kohangi Haribadi, government policy Shamdo Kadavani. Tolop sound saba miga, Kasita saba miga, Nomagi surga saba miga, what lay with the sub Manhalabadi, live sing the hen and live Talagani, Aduga, live inakunba, Anigi Maraki, Kenaba, Sum, Helagani, Manamasina, Manipur Gomena, Sentok, Marang Kaina, Lejadava, Miam Gidama, Fair Price of Natraga, Kaitel, Manipuri Mapam Kudinda, Handok Sing is the Lupatara, Alukija Lupamanga, Hawaii, Makal Sing, Kej the Lupakun. Dagi Yakai Pawa, Asatau Kaji, the Lupak Yankai, cooking gas, Lupachani Amadi Hingmada Sangba, Polam Kudingba, subsidized rate of Pangaluhainasu, as Samungona Makatana Podoke. Bugi Karama Mahanda, Koi triple cooking token, and product Tonganava, Otoka, Wality. Manibugi Karama Mahanda, Sargana, Palm, Tongana, Nam, Tonganava, after Toki, Alotawi, Karama Mahanda, meeting Mahanda, Nga Yui. Meeting Mafamda, Koi Potari, meeting Mafamda, Koi Honale, Machinati, Manipura, Aonba, the Manipura, Pava, Samadama Santi Liver, who I was into one. Manipur Kabu Union President Dr. Hira Malangmai Kabuin Haikre, Manipur Semba Kabu Yaudable Yade, history the Kabu, Lating when the Sudley, Yellow Manipur Semba Kabu Yaudno Lagli. Kutoms doi suba AD gi matam dagi yaruk le wafam asingasi nungtil press club ta pamusinga unabada hira malang mai kabuina phonu khibani maana makha ta ki da sahi asi January kunda ISTB gi discussion hour da gan ngai gi matang da Jalayarong Union gi president ni haiba amana hojikti kabui hongkre laitre romai masung in puina kabi gi mor sile hai ki badu yaningde yelo mai dagi lai babak kabi kadai da satkre hain hangluduna kabi di ipana ipuna ngam sali Gangai Hibasi, Kawigini, say coding you waxing it round on the pan, but that Gangai from left and a punk to the lakly. Masidantana say yes, give Pewarita to the Romay fanatic na Gangai Thoromasi, the leader Pantu Kibadu like Tivani,
gan ngai haibsi romai gi natte thong adu ipai pu lisat adu thugai hai ki hongli bani hai na ipai pu gi lisat mahan ba yaroi mi mama bu ima khoba ya de kawui di kawui ni manipur masani manipur sigani kawui kaum asi india government na sing ng sa pan ya khaida recognize to ke makha ta na sing ne suna ni pan da review to la ke lising ne suna trying to the indian constitution na romai masung inpui ani si schedule tribe ki waina kawui salang ki bani seminar kya da seminar paper sing da kawui wafum kya phonu ko laikre sengro haudrabadi lana sakki batare haibagi ngasi gi pau gi mifam asi pangto pani hojik te ekhoi tumine leroi sirupsu sina kawui gi damak lep lani haike Jireng long na loina subti le happy kawui ni trai sakka identity thirak ba matam da kawui ge sinba dharma thogal maya ipa tu go koi nan tu satun leini jan amal le tre happy hamani ekoi makoi ko kandin yam na strongest to makoi ne progress to rakadra hai January the hope ka kan ki makoi to dina press campaign to bani manipur ne ai manipur district ro ri Thawal district ka taina ba kaksing district ki jai tv khunau gi area da miyoi khana makoi ya pa ma phangna nu gi da mak ai ne ya da thabo kya sataduna miyam gi punchi da khurong sa da kya thulok ka da ba lai bi da gi ingna signal lai ba khunai da hingsa gi thodo thohanduna lan thum kya ama da tholok pa ya ba gi film lai bi da gi madu pun mak tholok tana ba crpc gi sam gi nifu mari hai ba area si da tamjile order se nasi jun gi tai ma pan gi nung dawan da gi pung mari dagi thamkhre makha ta ba order ma thokthri ba phawba ya thibi kuno gi area da crpc sam gi nifu mari thamki gani luhong khongdung bagi laikhi da bagi sarkar gi miam pun satka da procession na singba aya ba hanana dc kaksing na traga sp kaksing da gi lawu da bani crpc 144 kaksing la khai da gi ya thibi kuno phawba thamle haina dc kaksing na tharo pa serlo mana hairi Prime Minister Narendra Modi na office pai rumatung mireba ki khongchat lakhol liba asegi ani suba panthung oina Sri Lanka da thungnabada mahaku laibak adugi Prime Minister Ranil Wickremesinghe na airport taram okre Prime Minister Modi na St Anthony Church satuna Easter Sunday numita terrorist na landawdagi thongdokta laikhidru sing phamda kai kum wotke mahaku presidential secretary ta ceremonial reception peki Prime Minister Modi na President Maithripala Sri Sanaga unaduna lebak ani gi marakta lainai ba mari wari sanakre opposition gi lusingba Mahinda Rajapaksa amasung Tamil lusingba RA Sampanthan gasu Prime Minister Modi go unagani hairi ningsingba ai terrorist ki attack aduda St Anthony Church ta milebak machani funga yauna mi sani ga yankhani pan sikani Balakot air strike chathagarbo i chayol khar leirba matungda BrahMos supersonic cruise missile Sri Naduna strategic project Paikhanaba government award lawkre project asi singani sumna kungi December da losinaba ngamnaba Hindustan Aeronautics Limited amasung BrahMos Aerospace Limited ta haikre hairi project asi lisingani sumna trated ki losilakpada paikhat hokibani project asina Indian Air Force ta khurumsaba mayam ama pirgani ton aniga kilo manga lumba missile asigi range kilometer saniga maudrani missile Mats 2.8 tagi yangba saruk taruk heli India amasung Russia na puna saminaba missile gi asanba na kilometer chamri ni hairi haukiba sahida missile technology control regime gi India full member oikrabani hojik sanagi paw pijari haukiba jun gi tang manga dagi satrakhiba 65th Junior National Football Badminton Championship 2019 for boys and girls ngasi Kumalampak Indoor Stadium da nupa kanup ki oina Kerala amadi nupi kanup ki oina Andhra Pradesh na champion oidun losin khrei championship aduda nupa kanup ki oina Kerala na ahanba amadi nupi kanup ki oina Andhra Pradesh na lawkhrei nupa ki doubles ki oina Puducherry amadi nupi ki doubles da Maharashtra na champion oikhrei ngasi losinbagi thorom aduda Mint ki Minister for Municipality Saigang Region Government of Myanmar Than Nyunt Win Minister for Electricity Technology Road and Communication Saigang Region Government of Myanmar Tin Mong Sui Secretary Saigang Region Government of Myanmar RK Sivachandra Convener Act is Policy Committee
Rajarao, Secretary, Ball Badminton Federation of India, Dr. L. Kumar, President, Ball Badminton Association of Manipur, Amadi, officials in Serbia K. All Manipur Football Association in Makada, District Sports Association, Kasing Sinduna, third Tikendosit Memorial Under 13 Boys State Level Invitation Football Tournament 2019. Ngasi Association Nasigi Playground Hodokre, Nasi Hodopagi from Aduda. Kasing Municipal Council Chairperson N. Sanjit Kumar, DSA District Sports Association Kasing President Y. Manguljao Amadi, Kamanipur College Kasing Head Department Chemistry Associate Professor N. Sawan Matangsina Ato Mitung from Mapu Amadi Akana Mitung Waiki. The Ramena Sigi Nasigi Ahoba Mesta, DYA Ilankapupina, KPSC Kasingu Tarusina Ramati PK. DYA Ilankapupiki Gold Singado M. Bishalna, Meski Minute Taraga Mapan. Akas na minit kun namasung kunipan, Ramesh na minit kontratret, Sibdas na minit nipu amasung, Rohisit na minit nipuga nithoichat pada san kibani. Hojik aroibda maroipaw amun pijari. India Myanmar Conference saruk yagadaba Myanmar Macway Division Chief Minister nasi more na thungakre. Outer amasung ina Manipur Parliamentary Constituency MP ani taram okre. Roilena. Upugama Suba Junior National Ball Badminton Championship 2019 Nasi Rosin Creek. Nasi Paodam Sanuk Saba Matang Sir Vajere Miambo Kana Kurumjo.